Martial arts masana asi mibu phuba cheiba amadi aranba lambida sizinanaba masana nate phattaba miyoidagi ngak thoknaba masana ni mayamna martial artist, actor, stuntman, filmmaker, action choreographer, singer oina su khangnariba mayamgi Jackie Chan. Mayambu RIKESH technique channel gi maigidagi taramna oksari ngasigi video sidigi aigi nungsiraba maru mapang sesal mayamna khangbigani madudi Jackie Chan fangkhiba awards, family background, childhood journey, martial arts, karamna sanakhiba, film offer, fans mayamda lanjre haikhibno karigino, full details, story. Ngasigi video sida fangbigani maramaduna. Haubadagi leba faubatang video si yengbiu. Another viewers obirabadi, please channel su subscribe to view amadi all bell button su click to view. Loina friends in the su WhatsApp Facebook to su share su to view. Awards. Number 1, World Stunt Awards 2002 for Taurus Honorary Award. Number 2, the ASEAN Award 2014 for the Fellowship Award. Number 3, Shanghai International Film Festival 2005. Outstanding Contribution to Chinese Cinema. Number 4, People's Choice Award 2011 for Favorite Action Star. Number 5, Online Film and Television 2019 Awards. Film industry asida sahi yankai taruk lairaba matung film chani amadi masing thingamdaba sokpa amadi teklaba matung Oscar award asi fangkhibani punna awards yankai gi mathakta fangkhi aigi ming Jackie Chan 7 April 1954 da Victoria Peak Hong Kong da pokhi babagi mingna Charles Chen imagi mingna Lily Chen kawi imung manung yam wan horakhi anaye yaurpa matamda mingondagi sel puraga fawba layengkhi aigi baba Hong Kong da leiba French ambassador da thabak tawrami ai lairik tambada pukning changlamde Hong Kong gi Nahua primary school da ming chankhi adubu ahanba chahi da fail oikhi fail oibadagi school adudagi tamba tokhi amuka Canberra Australia da yum amuk honglakhi mafam asida American embassy da cook oina amuk thabak tawrami aigi baba si aina China Drama Academy da ming chankhi adugi matung martial arts amadi acrobatics su tamkhi 7 Little Fortunes group amma school aduda lairami maduda aisu amani asigi matengna sahi nipan surakpa dwaida film ani kumkhi madudi The Love Eternity amadi Come Drink With Me. Martial arts ta black belt tamba loikhi karate judo amadi taekwondo su tamkhi mayam asi tamba honaringaida lairik tamba mapung fana loihodre ima amadi baba Australia da laikhi ai thanta Hong Kong da laikhi mafam asida phuna chainaba khatnaba yamna toirami imanaba kharanasu phattaba nisa kayama su yolami engonda su imanaba kayamana nisa sijanabagi force tawrami adubu aina yakhi de maramdi aina baba da wasakhi madudi nisa amata sijanaroi haina juar Casino dagi su lapna laiba haina wasak asi hauzik phawba ngakli ai sahi 33 surakpa dwaida film industry da stuntman oina thabak tawrami Bruce Lee gi film Enter the Dragon aduda saknair ba misak asiga film kuminaba fangkhi Bruce Lee ga punna thabak tawminaba amadi naksina na leiminabagi kanaba si aduki matik fangkhi 1973 da ahanba film The Cup Tiger aduda offer fangkhi amadi kumkhi adubu aigi film asi flop oikhi adugi matung film amata fangkhi de thabak lairaktabadagi adult film oina kumkhi film adugi mingna All in the Family film asida stunt fighting scene ama phawba yaudi upai leitabadagi film adu kumkhibani kharani gi matung 1976 ta Dixon College ta admission tawkhi loinana construction worker oina part time thabak tawrami thabak tawriba adugi mapugi mingna Jack kawi amadi mayamna aibu Little Jack haina khangnarami adudagi mayamna Jackie haina onthokhi haujikna mayamna Jackie Chan haina khangnariba sini aina construction gi thabak suringaida telegram ama lakhi film amagi offer fangkhi maramdi aina hana kumkhi film adugi stunt adu director amana ukhibadagi offer asi lakhibani asisu amuk flop oikhi film adugi mingna Hand of Death
ꯑꯇꯣꯞꯄ ꯔꯣꯜ ꯃꯆꯥ ꯃꯆꯥꯁꯨ ꯐꯪꯉꯝꯃꯤ 1978ꯇ Snake in the Eagle Shadow ꯀꯧꯕ ꯐꯤꯜꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯈꯤ ꯐꯤꯜꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯍꯟꯈꯤ ꯁ꯭ꯇꯟ ꯑꯃꯗꯤ ꯑꯦꯛꯁꯟ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯈꯤ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯈꯤ ꯐꯤꯜꯝ ꯑꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯨꯄꯔ ꯍꯤꯠ ꯐꯤꯜꯝꯅꯤ ꯀꯪꯐꯨ ꯑꯃꯗꯤ ꯀꯣꯃꯦꯗꯤꯒ ꯄꯨꯜꯂꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯗ꯭ꯔꯪꯀꯦꯟ ꯀꯪꯐꯨ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯪꯐꯨ ꯑꯁꯤꯁꯨ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯑꯍꯥꯟꯕꯗꯗꯤ ꯕ꯭ꯔꯨꯁ ꯂꯤꯒꯤ ꯃꯇꯧ ꯆꯞ ꯃꯥꯟꯅꯅ ꯇꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯦ ꯑꯗꯨꯗꯒꯤ ꯏꯁꯥꯒꯤ ꯑꯍꯩꯕ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯄ꯭ꯂꯁ ꯀꯣꯃꯦꯗꯤ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕꯗꯒꯤ ꯐꯦꯟꯁ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅ ꯌꯦꯡꯅꯈꯤ ꯑꯁꯤꯗꯒꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯈꯤ ꯃꯗꯨꯗꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯒꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯂꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯍꯩꯕ ꯑꯗꯨ ꯎꯠꯂꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯗ ꯊꯥꯖꯕ ꯑꯃ ꯂꯩꯈꯤ 1981ꯗꯒꯤ ꯍꯧꯔꯒ ꯍꯣꯂꯤꯋꯨꯗ ꯐꯤꯜꯝ ꯈꯔ ꯀꯨꯝꯕ ꯍꯧꯈꯤ ꯑꯁꯤꯗꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛ ꯐ꯭ꯂꯣꯞ ꯑꯣꯏꯈꯤ ꯍꯣꯂꯤꯋꯨꯗ ꯑꯁꯤꯗ ꯂꯩꯔꯗꯤ ꯑꯩ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯡꯀꯣꯡ ꯁꯤꯅꯦꯃꯥꯗ ꯐꯣꯀꯁ ꯇꯧꯈꯤ ꯑꯃꯨꯛ ꯑꯩ ꯍꯣꯡꯀꯣꯡꯗ ꯍꯜꯂꯛꯈꯤ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯔꯦꯁꯄꯦꯛ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤ ꯍꯣꯡꯀꯣꯡ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯐꯤꯂꯝ ꯀꯨꯝꯕ ꯍꯧꯈꯤ ꯗ ꯌꯪ ꯃꯥꯁꯇꯔ ꯐꯤꯜꯝ ꯑꯁꯤꯅ ꯔꯦꯀꯣꯔꯗ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯈꯤ ꯕ꯭ꯔꯨꯁ ꯂꯤ ꯐꯤꯜꯝ ꯔꯦꯀꯣꯔꯗ ꯐꯥꯎꯕ ꯊꯨꯒꯥꯏꯈꯤ ꯆꯥꯏꯅꯥ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯆꯧꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅꯗꯤ ꯑꯩꯒꯤ ꯁ꯭ꯇꯟ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯍꯣꯠꯅꯖꯃꯜ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯗꯦ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯒ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯑꯃꯗꯤ ꯐꯤꯜꯝ ꯁꯦꯠꯇ ꯄꯨꯡ 6 ꯌꯧꯅꯕ ꯆꯠꯂꯤꯕꯅꯤ ꯂꯣꯏꯅꯅ ꯐꯤꯜꯝ ꯁꯨꯇꯤꯡ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯕꯨ ꯑꯩꯒꯤ ꯐꯤꯜꯝ ꯌꯦꯡꯕꯗ ꯄꯦꯜꯍꯟꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯐꯤꯜꯝ ꯍꯤꯠ ꯑꯣꯏꯒꯦꯔꯥ ꯐ꯭ꯂꯣꯞ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯕꯦꯁ ꯎꯠꯄ ꯑꯁꯤꯅꯤ ꯁ꯭ꯇꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯈꯪꯏ ꯑꯁꯤ ꯌꯥꯝꯅ ꯔꯤꯁꯛ ꯑꯣꯏꯕ ꯊꯕꯛꯅꯤ ꯁꯔꯨ ꯐꯥꯎꯕ ꯇꯦꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯟꯁꯀꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯦ ꯈꯜꯂꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯦꯛꯇꯕ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯈꯣꯡ ꯈꯨꯠ ꯉꯛ ꯀꯣꯛ ꯁꯒꯜ ꯈꯨꯠꯁꯥ ꯇꯥꯡ ꯈꯨ ꯇꯦꯛꯇꯕ ꯌꯥꯎꯗ꯭ꯔꯦ ꯐꯤꯜꯝ ꯑꯥꯔꯃꯔ ꯑꯣꯐ ꯒꯣꯗ ꯁꯨꯇꯤꯡ ꯇꯧꯕꯗ ꯑꯋꯥꯡꯕꯗꯒꯤ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯁꯤꯕꯗꯒꯤ ꯍꯤꯡꯉꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯃꯤꯡꯗ ꯃꯣꯁ ꯁ꯭ꯇꯟ ꯕꯥꯏ ꯗ ꯂꯤꯚꯤꯡ ꯑꯦꯛꯇꯔꯒꯤ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯂꯩ ꯑꯃꯨꯛꯀ ꯍꯣꯂꯤꯋꯨꯗꯇꯒꯤ ꯑꯣꯐꯔ ꯂꯥꯛꯈꯤ ꯐꯤꯜꯝ ꯑꯗꯨꯗꯤ ꯔꯁ ꯑꯋꯔ ꯐꯤꯜꯝ ꯍꯤꯠ ꯑꯣꯏꯈꯤ 2002ꯒꯤ ꯃꯇꯨꯡ ꯐꯤꯜꯝ ꯗ ꯇꯦꯛꯁꯤꯗꯣ ꯑꯃꯗꯤ ꯗ ꯃꯦꯂꯦꯗꯤꯌꯟ ꯑꯃꯨꯛꯀ ꯐ꯭ꯂꯣꯞ ꯑꯣꯏꯈꯤ ꯑꯦꯛꯇꯔ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯞ ꯗꯥꯎꯟꯗꯤ ꯑꯁꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯁꯣꯟꯗꯕ ꯂꯩꯈꯤꯗꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁ ꯂꯤꯡꯈꯠꯈꯤ ꯐꯤꯜꯝ ꯅ꯭ꯌꯨ ꯄꯨꯂꯤꯁ ꯁ꯭ꯇꯣꯔꯤ ꯗ ꯃꯥꯏꯠ ꯔꯣꯕꯤ ꯍꯨꯗ ꯍꯤꯠ ꯑꯣꯏꯈꯤ ꯗ ꯁ꯭ꯄꯥꯏ ꯅꯦꯛꯁ ꯗꯣꯔ ꯗ ꯀꯦꯔꯥꯇꯤ ꯀꯤꯗ ꯐꯤꯜꯝ ꯁꯨꯇꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯏꯟꯗꯤꯌꯥꯟ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯦꯛꯇꯔ ꯁꯣꯅꯨ ꯁꯨꯗꯀ ꯄꯨꯜꯂꯒ ꯀꯪꯐꯨ ꯌꯣꯒꯥ ꯐꯤꯜꯝ ꯅꯝꯈꯤ ꯐꯤꯜꯝ ꯑꯁꯤꯁꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯀꯪꯐꯨ ꯄꯥꯟꯗꯥ ꯐꯤꯜꯝ ꯑꯁꯤꯗ ꯃꯥꯁꯇꯔ ꯃꯣꯡꯀꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯈꯤ ꯑꯦꯅꯤꯃꯦꯁꯟ ꯐꯤꯜꯝ ꯑꯁꯤꯗ ꯁꯥꯎꯟ ꯍꯥꯞꯄꯁꯤꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃꯅꯤ ꯏꯟꯗꯤꯌꯥꯟ ꯑꯥꯏꯐꯥ ꯑꯦꯋꯥꯔꯗ ꯑꯣꯁꯀꯔ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯕ ꯅꯣꯛꯍꯟꯕ ꯉꯝꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ 10ꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯑꯦꯜꯕꯝ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯂꯦꯡꯒ꯭ꯋꯦꯖ ꯃꯈꯜ ꯃꯈꯜ ꯂꯥꯏꯛ ꯖꯄꯥꯅꯤꯁ ꯖꯔꯃꯟ ꯀꯣꯔꯤꯌꯥꯟ ꯁ꯭ꯄꯦꯅꯤꯁ ꯑꯃꯦꯔꯤꯀꯟ ꯊꯥꯏ ꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯉꯥꯡꯕ ꯉꯝꯃꯤ ꯂꯣꯟ ꯑꯁꯤ ꯈꯪꯕ ꯍꯦꯜꯂꯤꯉꯩ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯍꯥꯏꯔꯒꯗꯤ ꯖꯣꯟ ꯂꯤꯟ ꯑꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ 1982ꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯃꯤꯡꯅ ꯖꯦꯁꯤ ꯆꯦꯟ ꯀꯧꯏ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯑꯦꯛꯇꯔ ꯑꯃꯗꯤ ꯁꯤꯡꯒꯔ ꯑꯃꯅꯤ ꯖꯦꯀꯤ ꯆꯦꯟ ꯑꯩ ꯆꯥꯏꯅꯥꯒꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯒꯨꯗꯋꯤꯜ ꯑꯦꯝꯕꯥꯁꯤꯗꯔ ꯑꯃꯁꯨꯅꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯃꯌꯥꯝꯕꯨ ꯅꯤꯁꯥꯀꯌꯥ ꯑꯃ ꯆꯥꯗꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗꯅꯕ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯗꯨꯗꯤ ꯏꯁꯥꯃꯛꯀꯤ ꯏꯆꯥꯅꯨꯄꯥ ꯖꯦꯁꯤ ꯆꯦꯟ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯐꯥꯕꯁꯤꯅꯤ ꯖꯦꯁꯤ ꯃꯁꯥꯃꯛꯅ ꯌꯥꯖꯈꯤ ꯃꯗꯨꯗꯤ ꯆꯍꯤ 9 ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯅꯤꯁꯥ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯖꯦꯀꯤ ꯆꯦꯟ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈꯤ ꯊꯥꯖꯈꯤꯗꯦ ꯏꯁꯥꯃꯛꯀꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯂꯧꯔꯒ ꯏꯆꯥꯕꯨ ꯀꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯦ ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯅꯤꯅ ꯄꯅꯤꯁꯃꯦꯟꯁꯨ ꯐꯪꯕ ꯇꯥꯕꯅꯤ ꯖꯦꯁꯤ ꯊꯥ 6ꯀꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯝꯇꯒꯤ ꯃꯈꯥꯗ
ꯅꯣꯟꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯍꯥꯛꯇꯛꯇ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯣꯟꯖꯈꯤ ꯑꯃꯗꯤ ꯈꯣꯏꯔꯝꯈꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯖꯦꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯅ ꯖꯦꯀꯤ ꯆꯥꯟ ꯑꯩ ꯏꯁꯥꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯇꯪꯈꯥꯏ ꯆꯦꯔꯤꯇꯤꯗ ꯗꯥꯟ ꯇꯧꯊꯣꯛꯀꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯉꯝꯖꯔꯗꯤ ꯃꯁꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯁꯥꯅ ꯂꯦꯞꯆꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ 1999ꯗ ꯃꯤꯁ ꯑꯦꯁꯤꯌꯥꯟ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯨꯕ ꯑꯃꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯈꯤꯕ ꯑꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯈꯤ ꯑꯃꯗꯤ ꯃꯃꯥ ꯃꯊꯟꯇꯅ ꯌꯣꯛꯈꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯌꯥꯖꯩ ꯈꯪꯖꯩ ꯑꯩꯁꯨ ꯃꯤ ꯑꯃꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯦꯛꯇꯔ ꯑꯩꯈꯣꯏꯅ ꯁꯣꯏꯔꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯉꯤ ꯖꯦꯀꯤ ꯆꯦꯟ ꯑꯩ ꯏꯁꯥꯃꯛ UNICEFꯀꯤ ꯒꯨꯗꯋꯤꯜ ꯑꯦꯝꯕꯥꯁꯤꯗꯔꯁꯨ ꯑꯣꯏꯔꯤ ꯑꯅꯤꯁꯨꯕꯗ ꯀꯦꯝꯄꯦꯟ ꯑꯦꯒꯦꯟꯁ ꯑꯦꯅꯤꯃꯦꯜ ꯑꯦꯕ꯭ꯌꯨꯁ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯞ ꯑꯁꯤꯅꯆꯤꯡꯕꯅꯤ ꯖꯦꯀꯤ ꯆꯦꯟ ꯁ꯭ꯇꯟꯠꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅꯁꯨ ꯂꯩ ꯃꯁꯤꯗ ꯃꯦꯗꯤꯀꯦꯜ ꯀꯚꯔꯦꯖ ꯄ꯭ꯂꯥꯟ ꯄꯤꯔꯤ ꯆꯥꯏꯅꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯁ꯭ꯀꯨꯜꯁꯨ ꯍꯥꯡꯕꯤꯔꯤ ꯃꯁꯤꯗ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯖꯦꯀꯤ ꯆꯥꯟ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯑꯃꯁꯨ ꯂꯩ ꯒꯣꯔꯃꯦꯟ ꯑꯣꯐ ꯍꯣꯡ ꯀꯣꯡꯒꯤ ꯁ꯭ꯄꯣꯔꯠ ꯄꯔꯁꯟ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯌꯥꯝꯕꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯕ ꯑꯃꯗꯤ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯅꯥꯟꯅ ꯊꯝꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯀꯌꯥ ꯑꯃ ꯆꯦꯔꯤꯇꯤꯗ ꯗꯥꯟ ꯇꯧꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯁꯤ ꯐꯩ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯏꯁꯥꯒꯤ ꯑꯔꯩꯕ ꯑꯁꯤ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯗ ꯗꯥꯟꯁꯨ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯕꯣꯔꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯏꯁꯥꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯅꯠꯇ꯭ꯔꯒ ꯐꯪꯗꯦ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯋꯥꯠꯁꯑꯦꯞ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯚꯤꯗꯤꯑꯣꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯧꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯗꯦ I love you all. Thank you.